खुरुमजरी मियंग ताबिरबसिंग तारामना ओक्सरी हौजिक अहानबदा ngasiगी maruba pau pizari Manipur People's Against Citizenship Amendment Bill na India government ki national symbol si ikai khumnadabagi khongjang sangsin ba hawragani laukthokre Hanagisi Minister o Ibu Binyalu Singuna CAB Rajya Sabha da pass to hondana ba opposition ki lusing ba Gulam Nabi Azad unakre amasung World Wetland Day Manipur su pak sanna pangthokre Hauzi makata na pau sandong na pizari Sing amasung chamgi tongan ba lup humjag ni choigi apunba Manipur People's Against Citizenship Amendment Bill lising ni talaga taluk na India government ki national symbol sing ikai kumnadabagi khongjang sangsin ba hawragani laukthokre ngasi news second leba Manpeki office na pangchoba paugi mifam amada apun balup asigi coordinator ningthauza lansana sangsing gadul ba khongjang asui lautholaduna awang nompoki oiba ahuba United People's Convention ama pangthukjuna awang nompoki miyam da leptan chatharak liba racist attack amadi colonial treatment asi amatu oina thengana ba warip lauragani haiki Union government ki national symbol singbu ikai khumnadaba utpa अखोना इकाई खुमना उत्पा ngamaroy haibani aduga madugi saruk ama oina official language hindi अखोना boycott tawgani masi अखोida de natna awang no poklamdam khudimakta masi tawnaba अखोida hanjan na bill asi pass tawnaba khonaba hojikna joint parliamentary session ama kauraga lok sabha rajya sabha punchilaga amusu pass tawni na khalliba makhoigi sigumba attitude asibu singnaba oina bharat ki prime minister amasung bharat ki home minister se state asina People of Manipur na matam chupagi boycott tawre national anthem oiriba aikoigi lamgi maming su yaudaba national anthem sing asisu aikoigi educational institution sing aruga atopa institution sing da season na bathingba simani Ko convener amu kamena bill asina sokaliba asi Manipur sing tam animaktuni khongjang asi sing da su sapchana sangsinaba sing lup sing su sem saba loire haiki lup ke convener yumnam sa Dilip Kumar na Lok Sabha amasung Rajya Sabha gi apun mami pham hokdopada presidential address da CAB pass toguni haiki buafam adu CAB gi mayokta Manipur amadi awang nompoki miyamna sangsiliba khongjang sing karisu thawoidabani Home Minister Rasna na Hanna lebak miyam da apang basibugi taung yaningti haiba chapchana khangan ba matam oire khongjang asida kendra humphugi MLA humpuna bilasi amatu oina withdraw tawgodabani habigi firiap lawgodabani haiki Aikogi lairiba Manipur State Assembly gi MLA singa se akhona laukthok chariba numit adugi area da tariba constituency adugi MLA singa adugi soidana maki masigi CAB 2016 asi withdraw tawgodabani habigi makhogi ayaba warol do Magi soy lauraga CAB gi office da submit tawbira u haibasima aikoigi oiba line adura lairiba maira paibi sing aduga club sing amasung aikoigi main pack ki lairiba maroiba thaupuba sing asina makhoida soidan maki pause yohanjaragani khangal laktaba amasung soi tawa yadaba MLA sing da masak khangdo kana khoina moi adubu boycott tawgi akan ma khongjang sima sanction gani Hanagisi Minister Okram Ibu Binyalu Singba CLP Gil Mihut Kambu Amana CAB Rajya Sabha da pass tawhandana ba opposition Lusingba Gulam Nabi Azad unakre Congress Lusingba Malik Arjun yauna wakhal manaba political party ki Mihut Singh unaduna karigumba bill asi Rajya Sabha da pukhalaklabadi maitheba pinana ba taksili haina ngasi Delhi gi Manipur Bhavan da pangchoba paugi mifam amada Hanagisi Minister Okram Ibu Bina Fongdokhi Mahan Makata na February talag humdai fawa sathagadaba Rajya Sabha gi mifamgi business list CAB hozimaki oina yaugdrabasu tamangamdaba amana ama haiba kaya asi thajaba ngamdri tangai fajrabadi parliament session loidriba fawa Delhi da Makata na kem tawduna bill asi pass tawhandana ba khonagani haiki Hojik business list yaugdrabasu tambangamdaba nahan presidential gi speech ta Government sina pukra agadi malukura te SNP gani haina citizenship amendment bill si SNP gani na hai hiwa adra sigumba makoi amaga amana hai tawbusida koi masi sutta thaje bangamde dakar lairagati koi parliament session loidri phawa masi gi si koi senarna laisira na haiba asikoba koi khanajari
January contract mathuida from Kiba Parliament ki joint sitting the Bharat ki President Rajya Sabha na Khanadana passed the bill Amabu Thangatuna Ngangba Haibusi Emperor Praitini Itiski Wamadini Masi Tasingna Parliament ki independent over top power and function da and cross tawani pending bill amagi matang da Thangatuna Ngangba Haibusi andaki asina Bharat ki parliamentary democracy da ahan bani haina hanagi law secretary su aramata natana ka samthong kendagi MLA su aramba laisom ibomsana phongdokle Masi independent parliamentary institution Manghan Bani, Rajya Sabha na pass Toroga SN Lautrabasu President Secretariat Office ki staff amana SN PBG Sil Namsilaga Bill Adu Ek on Bayaragani. Tasengbadi Union Government na Itolaga Putorokpa Magi Presidential Address Adu Mana Putokpa Matamda Bill ki portion Adu Kalam Gadabani Masigi Maraldi Speech Adu Approval P Kiba Union Government ki Council of Minister na Daipta Pupam 2A. Lok Sabha da pass Tokarba Bill Adu Semdo ke Harabadi Rajya Sabha da Marile Naba Minister na Natraga Rajya Sabha ki member amana Hector Amendment Putokadabani amendment ki motion adu chairman na yarba matung da house na khanaraga pass torabadi Lok Sabha da amuk hana thadagani Lok Sabha na Rajya Sabha da tarokliba amendment adu yarabadi bill adu semdoklaga amendment sing adu hapsilaga pass tore haina logani karigumba house anina yanadrabadi bill adu reject tore haina logani house anigi sayet naba settle togi harabati Prime Minister na President advice toraga Article 108 ki makada President na joint sitting koba ngami Ladiba House anigi strength asi yenglaga bill asi nampu da pass tokigadaba mali hari Home Minister na bill asi na ek olaga state ta karimata sokloi citizenship pibada state ke ayaba logani haiba adubo state ta karimata sokloi haraga karigi state ke ayaba logo doribano citizenship piba haibusi India ge constitution gi union list ki entry 17 da yauzaba union government na exclusive exercise togodaba power amani citizenship pibada state ke ayaba logani harabadi madu citizenship act lising ma samapan yakai ke manga nauna semdo laga anoba close ama madu ge matang da hapsin gedabani madu union government na rule da hapsin bege matik mayai ek na pj Madu rule da hapsilabati union government ke jurisdiction ge wamada oigani ibom sana makatana hauzik miyamna Tanami nagadabadi bill adu withdraw tawraga inaw nauba bill ama putopana traga Rajya Sabha na bill adu select committee da amuk khana refer back tawraga mathaki asoba sing stakeholder punamaki opinion lauraga anoba report ama putoktuna bill ama sem natraga na asoba sing sumtholaga marilenaba minister na Rajya Sabha da bill adu da MN kaya hapsilaga pass tohanba semdolaga Rajya Sabha da pass tokraba bill adu Lok Sabha na amuk khana pass tohanba hairiba asi natrabadi awang nopok lamdam da achoba civil war ama thorpa yabagi akiba lai haina nungnangba phongdokle Miyam na pamnatraba CAB Thauna Lena Manipur ke Chief Minister na Tengna Haningi Haina Okram Zoina Phongdrokle Kagwa da Leba Masagi Mayam da Pangchoba Paugi Mifam Amata Zoina Makatana Awang Nongpoki Miyam na Pamdraba Bilasi State Kayagi Chief Minister Singna Yaning Daba Phongdokrabani Adubu Manipur ke Chief Minister di Laikhai Ama Iseng Singde Awang Nongpoki Miyam Hauna Lauriba Kholau India government na Tabi daba asi state asigi laibak thibani thangnaba state kayagi lengan bilasi lokthoko sanaba yaroi hariba asigum state asigi CM na su thauna lebiyo haiki ILP gi nationally home minister na noi lamdi solo yara ta halakpa ade swai de gi dia koi prime minister ngang na ru doi ni home minister ngang na ru doi ni ga na gala ban ga tong na muk chakraga da prime minister uraga home minister uraga de gi moin kainom hajal laga de di yare ga na rao heto lakpa Ado marak sida na kondan Manipur protect of winning a higher citizen amendment bill na naron da tak pachalakpa. Swaida how far and how much? Hudik lady wa Sri Rajnath Barot ki home minister na Manipur government da hairi wa wafam do marida Manipur ki chief minister da hairi wafam da kaya thadar ya bagya Manipur ki honorable chief minister da ai maika idagi haininge madudi haujikti sarkar sigi mating futok pagi sapsa matam du oire haina kale Citizenship Amendment Bill Parliament Putopugi Mahutra 10 pinda oina langthokibana afabu oigini haina Kerala ki Rajya Sabha ki MP su oiriba CPI ki National Council Secretary Benoi Beswana na phongdokre Irabur baban pangchopa protest rally hodopagi tharamda wafam masi mahak na phongdokibane CPI CPIM RSP FR AAP MCP Praja BSP amadi ZDS na sinduna punna pangchokiba khongjang adu Irabur baban digi hauraga kangla mamang phawa chatlaba matungda BT Road amuk halaklaga Irabur baban da thungki Binoina makatana RSS na mamai chumba BJP lengan pusorak liba bilasui Hindu ki marakta thak wangle khanariba Brahman chamadi
Cathy Singh Yalaga Putokpa Bilni, Bilasi Parliamenta Putropa Kudinga CPI na Yetkini, Bilasi Rajya Sabada passed Taubadi Ladana Putora Podesu Ikaininga Urba Bilni, Masi Amukana, Halaktana Punna Technominasi Haiki. We will oppose that bill, that step, with tooth and nail, and we will see that the BJP government will throw this bill and go back. They have to go back. We will force them to go back. Don't think that BJP is supreme. I can tell you, we are there. We are there. We will fight for the people of Manipur. We will fight for the people of the northeastern states. We will tell the government. Go ahead with this nasty bill. Throw the bill to the dustbin. Dustbin, not of the parliament. Throw the bill to the dustbin of history. This bill can never be taken back. Malemgi mafam atay da pangchong na bagu Manipur sunga si wal wetland tege tharam pangchokre LD amadi loktak like tourism development cooperative limited punna sinduna wetland and climate change sabat team da mahiro singi painting competition amaga loinena sendra ge loktak inland water transport complex da pangchoke tharam adu da forest and environment minister TS Syam Kumar deputy speaker K Robindro Manitkogi chairman Dr Rajasam Yumnam additional chief secretary Suhel Akhtar LDA project director L Bagato Nasaruk Yaki Tharumasi ke mari renana Kumbi College ke principal ke Jugesor Amadi LDA ke scientific officer Dr S Syamna resource person to Wangang ke Class 2 ke 10 power the labor school tara ke Mahiroi Samagani pa Nasaruk Yaki ba painting competition ajuda LCM high school Morangi Y Sai Princina Ahanba Little Bird school ke Y Samina Anisuba amasung LCM High School gi L Daya Sagarna ahum suba takre L Bagatuna lamdamasigi laijariba biodiversity ngak senna thamnaba aikhoi gi environment kanba ngamgani LDA na sangsilakliba thabak tharam singdam yamna mateng pangbiu haike Forest Minister TS Syam Kumar na environment kanbana tungi mirol gi damak tawdaba yadraba thaudangni malemasida laidiba sa usek tilkang yaudana aikhoi miyoiba khaktana hingba oithokti haiba hek kaukthokpa amadi tawling toningba tawba asina miyoiba aikhoni hinglami haibagi history ama semada hawjikti sarba thaudang ama oirakle haiki environment koi bu ngai ba seleba hingma tangai ba mayam singa se koi miyoiba na pollute tawdana mangal leba masi koi chakol bi kudam mate ba ayeng sira kan alu kan isa ki si tawda mena khali mayam singa to ani pura mo tane ma to na se de isa ma popa kan da upambi thabiro isa ma yo chawma kan da upambi tharo ipa da siban mita iman siban mita upambi ma thabiro we can protect the environment Manipur singa sahi ga se tare ha ba ko isa chuna khau ga ne ba history makhalam ni si majo Wal wetland degi tharam ngosi Manipur State Wetlands Authority na all Loktak Lake Areas Fishermen Union Manipur amadi People Resources Development Association Bisnupur na sinduna Loktak Pataleba Langul Sabi Zampu Kangpok Floating Village the Pangchokre Tharamadu the environmentalist Dr RK Ranjan Professor W Biswanath Dr T Brajakumar Imphal Free Press ke editor Pradeep Panjawam amadi all Loktak Lake Areas Fishermen Union Manipur ke advisor KS Ibo Chawna Mariba Mayo Singh ona saruk yake Tharamasida Loktak Part ke floating hut laidiba ngami sing saruk yake ngasi pangthokiba tharam adu wetland samadi climate change habat team the pangthokibani tharam adu da saruk yake ba deputy director environment Dr T Brajakumar na phungdokibada aikoina akoibigi phiyom ngakmin na ba haibusui akoi punamaki thaudangni Ipa imadagi ising nungsina hena nungsipam choi Loktak Part ke saktam ngaknaba aikoi punna hona minusi athoba matamda nambul tule sendopagi thabak satharagani Loktak Part leriba phumti sing asina pathapum tharak padagi Loktak Part haksang soningai orba methane gas thokpa thengnare department na methane gas sing asi pulap tep toraga thamnaba research story Loktak Part tourist singi miyangpham sangnaba senbab sagatpa amadi tongan chunganba project sing paikhatpa matamda ecosystem mangandanaba mawongda sengot haningbagi apamba phongdokhi environmentalist Dr RK Ranjana phongdokhibada miyoiba samasna tangdu leitana leige haribadi aikoina wetlands sing kanba darkar oi part singi phibam phagatliba makai miyoibana hingbada sauna mateng pangba ngamgani Manipurda mamangai matanda part kaya lerami hojikti passing adu ayambana lesilaktre hairi Mapalibak sindagi saktaba lakpa usek singi masing su nomonomagi hantalakliba asi part sing asigi mahusagi saktam kaitharak padagini maram aduna aikoina wetlands sing ningthina ngak senna thamba darkar oi haina phongdokhi
Wetland Preservation and Promotion Manipur amasung Youth Organization Club Waheng Kuman na puna sinna World Wetland ki thoram Bishnapur District ki Waheng Kuman Mayalekai Community Hall pangthoki thoram ajuda PWD ki Chief Engineer ki HTM ba Salai Holdings Private Limited ki Environmentalist Advisor Professor TV Singh, Jila Parishad Member Laima Pokpam Jiten, Wetland Preservation and Promotion Manipur ki President Okram Roman Susaruk Yaki, Thoram Aduna Manipur ki Wetland Singh Yokatuna Kananaba Wetland Singh Manung Amasung Akoibada Lam Kopsin ba zero level da Hantahana ba Walip Loki. Citizenship Amendment Bill Rajya Sabha da passed over Yaroi Bill asi withdraw tagoda bani haina political party talaga mathoi gi miu singa Delhi da lady ba tungan na party gi lusing ba sing da section bagi thabak leptana sachari ngarani mai da walam su Lok Janshakti Party gi National President oibat natana Consumer Affairs Food and Public Distribution gi Minister Ram Bilas Paswal gi unadna section krai Union Minister gi Michael gi su bill asi pass tawdringai da tungan ba close ama haptuna awang no puk lamdam yahun da ba natraga na withdraw tabagi matang da Union Home Minister Rasnaga khanaba leire Manipur amadi awang no pok miyam gi ihul khang thabak tawgani haina phongdoraki. They have met 3-4 times. We don't want to give one media because once we go, then it is very. Then there will be bitterness. So better than they withdraw. Those only type in a YM consultings and this and that. Today I also told that after this Parliament, let us sit, but because budget session was there, so the media people were. I am with you, totally with you. Thank you. DM College of Arts ki Mahiro Singnasu College campus ta CAB gi mayok ta khongjang sangsin ki Mahiroi amana Manipur miyam gi apama phangje phawba college asigi Mahiro Singna bill asigi mayok ta laigani hairi. Masigi bill ase akoi Rajya Sabha dagi withdraw tawbiu masigi bill asigi mayokta khompham chekna leijari amdi masigi ani tawpa thabak thawm khudimakta akoina sengna masigi mayokta leijagani khoi handa union gi oina su Republic Day na chingba akoi yaujate haiba bill ase akoi oppose tawe bu uchana bagi dama amasung masida makhata ba thabak thawram singja akoi union na tawnaba amadi DM College of Arts na akoi thengnagani haina masigi dama akoi sem saduna le Rajya Sabha ki agenda list gi CAB lokthokre khanaroi hadiba paw si kadai phaba sumuno haibigi sabsabu official ever source amata laitri masidi sumnagi Guwahati da phoma paw si amana court toropani haina SSUM amamso AMPSUM RSF amadi masat ki apurma serol amana phongdokle paw si maru ever national media sina paw asi thengnade yelhomi mutana basiliba bill asi February 3 antagani panda putholagani haina thajanari India gi president pikiba warolda bill asi pass tabagi tangai phadaba pankibana bill asi parliament putholaroi haibusi kadai phawba thajagadori bano masidi miyambu hena namthak tobani haina mairoi lupmanga na lowi madu aikoina tumina pangthadun leibagi mahutta mikupna humsingna leisi hairi NEIDP na CAB gi mayokta awang nongpokta sakhilakni ba miyoi lak Amoramgi Kuyak Yarba signature campaign galwinana Bilasi withdraw Taunanabagi memorandum ama Manipur gi governor gi Kutangda India gi president pisin kre India gi prime minister su sub manabak memorandum ama Manipur gi chief secretary Kutangda su pisin kre memorandum pisiliba matung da secretariat complex ta NEIDP gi president drona Paumus Singda memorandum adu governor da pisin bada governor su Bilasi gi matang da mahaki makai gi su yang singani amadi housing area film asida nungnang ba poi haina thamlaki hairi Northeast की ओर लेरिबा इंटरेस्टिंग से सोमन द दरकार ले हाइबने सिंगम दु मेमोरेंडम द अमदी एको फिजिकली प्रेजेंट तौरगा हारमे अद गवर्नर मसामक्सु मदुमक चपचाना यंगजनगनी हाइबकी थाजबा पिरे लोइना ना मसिमक यामना हाथु ना करमाइ तौदना हाइरिबा सि बिल से लोकसभा त पुथोकिबनो हाइबदो मंगोंद सुमदुबी नुंगनांगबा अमदी दुम लेहौरी मणिपुर ILP अमदी अतै अतै इशू सिंग एकोइगी हाइबदी इन्फ्लक्स की ओइबा माइग्रेंट सिंग की ओइबा संगसलकगी मतंगदा ILP की इशू कन्ना तौरिबा सिंगसे मसिमक्सु हाइरिबा सेंट्रल गवर्नमेंट की यूनियन गवर्नमेंट की बिल अमना पास तौर हाइबसिना अदुम कंपल्सरी सुपरसीड तौगनी हाइबसे मसिमक्सु मा अदुम थंबिरे अदना माना सु अखोइदा असेप थाजब पिरे मसिमक चपचाना इंडिया की ऑनरेबल प्रेसिडेंट थंबगा मदुमक चपचाना एक्शन ओइन लोकननबा होनगनी हाइबिगी मागी सबसाबस थमे
Moirang Thana Lekai Mamang Digi, Pibam Sadana Mayum Makai Faba Laitraba Toksom Rohitki, Mapubok Amasung Maboka, Laina Bugitamak Salai Holdings Private Limited, Kimaike Digi, Point Ahumpak Sawalam among a Sikusinakre, Smart Society in Sinna Pangto Kibataram Adda Society as the Secretary Dana Patina, Salagi Makari Lamasikusинaki, Yum Ama Atubumatam the Sana Basuhan Ragani, Rohitki, Layang Nabugi Salagi, Masalo Sing Ama Odiva Smart Medicos, Namatang Panglagani, Mahaki Mahi Masingidamakta Salagi Foundation School Ama Odiva, Smart Universal Academy, Samajin Kunogi boarding the class 12 Faba, Liam Namahi Masing Tamnabikong Saba Piragani, Rohit Ki Mapubok, Sawa Amadi Radhegi, Marting Onabagi the Makta Kudingi Lupa, Sawagi Pension Piragani Haina Danapatina Fongdoki. Ahum Subuda, Hosik Oriba, Rohitki, Magi, treatment Toriba, Magi, Lion Liva, Salai Holding Private Limited, Masalo Sangamo Oriba, Smart Medicos na, Lion Batuda. Rohit ki damakta mai masing tamnana bagi damak Salai Holding Private Limited ki Foundation School ama oiriba Smart Universal Academy ki boarding da Rohit ko laihanduna magi class 12 fau bada lemna mai tambagi kurung saba kiba. Revisiting colonial legacy in Northeast India Haibasida Nimit Nini Satagadaba National Symposium ama GP Women College DM University Imphal Education Minister TH Rajasthan Hogdokre Symposium of the Intellectual Forum of Northeast Danamanzuri University Imphal Development of Social Work Indira Gandhi National Tribal University Regional Campus Manipur Amasung Center for Manipuri Studies Manipur University Napuna Sinbane Symposium asida Rajya Sabha ki MP Professor Rakesh Singh Supreme Court ke Chief Justice Oramba KZ Balkrishnan Himachal Central University ke VC Oramba Professor Kuldeep San Agni Hoti Susaru Yaki Slobland Public School Linkat Kiba Sahi Talaga Taret Mapung Farakpagi Mapok Kumon Thoram Kongzom Sol Village Tapang Chokre Thoram Ajuda Revenue Minister Karam Sam Scholastic Chairman Y Temboy Mutua Museum Ge Director Mutua Bahadur Founder Principal and Babulin Susaruk Yake Minister Karam Samna Afaba School High Quality Labor Mahire Putopa Adubune Afaba Mahire Putola Badi Afaba Citizen Choidana Wegani Hausiki Matamda Lanai Amadi Government School Sing Competitive Orekliba Asi Afaba Kongtang Ni Haiki Competitive work, competition the law private, Masil Limaratasu, government school Limaratasu, Aduna. Slopland public school say Aduma competition Aduda, Tuidumna. No Panatre have a simadi, Manipur Prazapuna Muna, they Kang. Imphal West District Manu Sanba Salam among Reka the Labor Nong Tomong Gunamanika Wamayu Amage Gun Enterprises Furniture House Nang Yai Matung among Makaram Sato Matam Mai Sakre, Mai Sakwa de Lupa La Kunfarum Gimal Sang among Ata Chokre, Fire Brigade Matam Sana Lakwadigi Lupa Lupa Lising Yankairom Gimal Sang among Ata Tolam Wadabadigi Kan Bang More Heidi, Mai Kan Madu the Fire Service Na Advanced Fire Tender Ani Amati, Quick Response Vehicle Amasinaki Heidi. Imphal West District ki Tarian Pokpi Amadi Masigi Tangnaba Kulisting the Housing Coastal Railway Company na Railway ki Tapapakalakpa Asina Kunjak Singh Hingbagi Hak Amadi Sinsakta Temsing Narakpa Amadi Akwebigi PM the Sokal Lakpa Kayawo Yanindaba Fongduk Tuna Lamdam Adung Inupana P Kunjakayana Imphal West District Complex Thomji Lakre Makogi Hingbagi Hak Piga Dabani Railway Company Asi Hankiga Dabani Haibukola Kaya Lauki Kunza Amana Housing Makon Awaba Kudongsa Dabakaya Mayok Nare Lenga ki Madi Nebasing na Atuba Matam na Miyang Sangbiyo Ngasi DC Masalay Tabadigi SDO Lamsanga Unabada Lagluba Tang Nipan the Agriculture Department PISED Revenue Department Tamari Project Official Sing Yauna Puni Yang Silagani Habigi Hazaba Pirakle Karing Mamakata na Miyamgi Awaba Yang Dragadi Kongzang Kaya Sangsingani Haina Fonduraki Railway ki project ki mokoi ki construction ki company sida koina thamgi wafan mayam ji moji thawina ta ta matam matang oi waji pangang wa haidane mayang wangang wa haidare ko taseng na adum basung ba thorak pade akoi pen da bade khoi khunja jing do horpo leita na masa masa thok ngasi sida laga sumaina nungai tab je phungdok ke hedan lai bane posting che yam issue yam hot issue amna mokoi labor sing che mokoi mabai ban thok ji edam min man ta do ponam tholeba adum masi yam na nungai te Narendra Modi Prime Minister na jo ji ki akoi ki Swachh mission ka tawna toilet yam sana masi tawne masi yam ikai ningai ni Si Manipuri Yoga Bani Poche, the Piang Sing Maiban Tokusu Noai Tresi Pochimusula, Masi Oko Karumba Maduda, Swap Tobungam Draba, even government initiative Lobi Draba, Railways Mokoi, Tabuki Pazan and Tobidra, Oko in a Kanba, Tabam Pakalakani, Adu Yam Noai Taba, Pum Tarapuya, had Masi Tamsek. Myanmar Fauga Atoba Topaleba Singapore Kidnap Orangani Singapore
punna nupi samaram ngarang Imphal amadi More dagi police na kanma ngamkhra matungda ngasisu More police na More town manung na thiba humgi thabak satchabada More kathil gi akoiba de laiba hotel khara dagi nupi manga amasung nupa taraga manga kanma ngamkhre Intro mema border area da su police na thiba humgi thabak sathari mi lalol bagi thabak asida sauna senderam gani haiba Madan Kumar Komiyo amang ngasi ayupung ni pa makharam taba adu waida More dagi fare makata na More police station na wahang pahung sathari police na More town manung da laiba tongan ba hotel singda sanguna thiba humgi thabak sathakre police dagi phangma pauge matung ina ngarang dagi ngasi phawada More da phagathiyo miyu sing asi ayamana foreign passport paiduna lakpani hari makoina paidiba passport sing adu asengbara sajinabra haibudesu yengsinbagi thaba makata sathakigani hari More da leba integrated check post ki custom post ke record matung ina hokibali singin taraga nipan ge October thade ge sahi asige January phawada human trafficking ge mari leinaram gadra singnaba adubo se sangdi suna lakiba Nepali nupi samaga nifu marmarama lansin kre haiwa custom preventive force More gi SPT Bizantona Pongdokre Hariba Nupi Samaga Nifu Asi human trafficking ga Marile Naba Olam Lagadi Yamna Labak Chiba Togdok Amani Se Sang Suna Amadi Maung Sumna Lakpa Lam Koiba Singda Custom na Atingba Pikibalate Adabu human trafficking Toba Asi Tingnaba Custom Morena Mikup Nahum Singna Leire Hanaki Asi Force Asina Women Child Line Manipuda Pau Pibidigi Nupi victims sing also rescue Tokibani Haiki Hantak Sigi January Taboki Manungsida Mi Samaga ni Fu Hena as Myanmar site on the Zangi record from direct high building see when a human trafficking the Mari Lena under high singers of the Lije, Singapore trains, some Lapaki Sanchez, Labisita, when a Sigi labor More customs preventive force More the land custom station, Mari Lena was in the when Sigi Matan the Katang when a Lenganaba Adu when a Kangan Amoramda ngasi Imphal Airport Gate ki mayok nabada leiba Alliance Hotel amadi sanga ngade leiba bharagi yum kharada leiramba Nepali nupi kuntraga mari amadi nupa taraga humdoi Lamphel police na laukar kare laukalaba miyo sing asi namit nini humnigi mamangdagi aeroplane tongduna laklaga hotel amadi yum sing asida leirakibani fagalaba miyo sing asina fongdropagi matung ina makoi Manipurda koiba lakpa warak hairagasu kadaida koiba lakpano haibudu sapchana khangma ngamde fagalaba nupi sing asi Social Welfare Department na salaiba uzla rehabilitation home Singa Thamlagani Hari Makatana Social Welfare Official Singa North East Labor Hotel Royal Lawn Samadi Hotel North East Gimiyo Tarasu Lokar Hari Human trafficking ge wagani singnaba thodok tege rescue taraba housing na Social Welfare Department ge home the ladiba Nepal dege nupi sing state women commission ge maike dege makoina state asida leading da asoi angam thoktana ba yengsin baga loinana pibiyaba mating pigani haina commission chairperson Dr. Binota Mainam na Fong Dokle Pamusing unaba amada home asida ladiba nupi sing pibam yengsilona bagi paudam laduna nupi sing asis ai kunga mari dege ni fuga matre phabagi manung da laiba ngaktuni yum palaba masa masu lainaraba haiba nupi na ayamba ori makoi laitala bana thabak suba lakpa ni haina Fongdo I hari investigation loidriba potni na hena mayamda focus tawbasu makoi gisu moral damage lakpa yai akoi gisu akoi gi jurisdiction gi wangda thokpa yai haibagi kaino ma leijabani na ai makhata na tawde ai ge habu commission na makoi na hojik lairiba se uzala homda lairiba se phajana chaba thakpa laibam chabam phajana piribra kari wali haina yengbado madugi responsibility dugi damakta ne aina ngasi makoi visit tawjaba se Technopol Police की SP Dr. S. Ibomsa, NAP की SP Watam Basu, NCB की Superintendent Vikas Kumar, Chandel Police SDC Singh, Yauba Apunma Team Amana, Lamkam Kunyai Amasung Lamkam Kunka Singh Sangda, Tharamba Lam Ekar Sani Kulomgi Kani Pamiyantatuna Mangan Kre, Ngasik Drive Aduda Additional SP Technopol KS Robinson, DSP Technopol N. Suresh, DSP Commando Thomas, OC Technopol Zone Lamkang Susaruk Yaki, SP Dr. Ibom Sana Ngasi Manghaliba Kani Pamising Asina, Mapung Mari Parak Pada Kilo, Lising Masanga Nipuram, Putokduna Lupa Kro Taret, Lak Humdrarom Gibelu Wagani Haiki. Sida demes to ibasini duga mapum hum thongna koi demes to bunis sabwa sekana strategy ni sama hen bana koi sing demes kana to jari no sai I30 degi koi demes to wase chathajar kuni destroy to wasi hojik makhata na koi chathajar ki ni India da ahan bo oina College of Food Technology Imphal da hangdokre Central Agriculture University Imphal ge Central
farm lampel da pangthopagi thoram aduda ICAR gi DG Dr. Trilochan Mahapatra TAASK Chairperson Dr. RS Paroda ICAR gi Director SIS Aswani Kumar CAU Imphal gi Professor M Premji Saruk Yaki Nurses Association TNI Jenims Unina Komtok Tuna Lakiba Mass Casual Le February Mari Amasumanga the Laurgani demanding Pidrabadi February Tarukti Matam Kaktana Wakani from Sataragani Panbayai January Kuntraga Matoi Amasung February Amada Mass Casual Lib Logani Taramba Adu MBBS ki exam Labana Komtok Tuna Lakibani How's the Pogam Atenam Rekama Dominacy Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asi khudong cha lobi ngasi lengchin biroksi mobile furniture Coapitel near Ufal Quarters with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Just like Arjun, we love to let Vedika stay Vedika, Rian stay Rian, and Jia stay Jia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur gi district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102799 amadi 8794613154 Notice the ahanba oina National Housing Bank wholly owned by RBI gi license pangraba Ministry of Finance Department gi Financial Services Government of India na Sarfasi Act 2002 gi makhada Financial Institute amo ina sakhangraba Pradhan Mantri Awas Yojana Housing for all mission ki makhada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdoi hangduk jare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies Wabiraganu yumda anabagi seba tawbinabagi namak wabiraganu Medillion Home Healthcare Service Manipur na adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungi damak Medillion Home Healthcare Service Manipur near Jenims Hospital, making healthcare accessible and affordable. W Square Bold Alcohol Free Perfume, 445 rupees only. Now in 10 fragrant variants. W Square, why wait? Jolip, 100% natural syrup. Amasung capsule. Yu thakpadagi oirakpa awaba chaithing, hakjangi liver soklakpadagi, kuchu sengaktaba, haksang soktharakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi. Jolip syrup amasung capsule diabetes singidamakta Jolip capsule chabiu break tungja makhataba pau pizari ngara none district ki khopum police station ge nongpoklom da kilometer tara ga magalom salaga leiba laiso sabung long khulgi mathak thama singthakta pam yanbada pokhai pudigi laikhidraba masin manaw ani gai kholin liu kamai sahi tara ga taret amasu mahaki manaw nupi paudin lu kamai sahi tara ga manga apokpa paudin chaw kamai Laiso Part 1 Khulgi Asib Haksang Imung Manungi Mio Sing Amade Zalerong Bodika Government ka Yanaba Pura Podiki Lokre Hiramasigamari Lena Ngas Janems ke Mokta Pamusing Unava Amada Zalerong Body Assam Manipur Amade Nagaland gi President Aton Abon Maina Pongdoropada Chief Minister Mapalam da Laikibade Manipur Government ke Mihut Oina Education Minister Radesanga Waris Hanaduna Yanaba Pura Kibani Thaudogasi government ki daipta oibena government na laikhidraba masin manaw ani ge compensation oina lupa lakh tara laikhidraba gi imung da government ki chanaba thabak ama piba doina laisok salung bung khungi
अकोइबदा लेरिबा माइन बॉम्ब सिंग थिदोक्तुना लौथोकबा हाइबने सिंगबा हिरम असिदा यानादुना असिब हक्सांग लौबनी हौकिबा लिसिंग तरागा नेपालदसु खुल असिमक्तदा बॉम्ब पोखाइबदा मियोय अनि लेखिदबनी तुंगदसु असिगुमा थौदोक असिमा तुंगदा थोरकपा याय मरम अदुना गवर्नमेंट खुल असिदा लेरिबा माइन बॉम्ब सिंग अथुबदा लौथोकदबनी हाइखि लेरिबा अंगांगनी से मबानी की मरानते गवर्नमेंट सोयबरी थोप इंसिडेंट ने दुना मबानी सीबगी 10 लाख इच कंपेंसेट तोगदबनी है से कोई डिमांड मदु यानारे लोइनना मोइगी इमुंगदा सुइटेबल गवर्नमेंट जॉब पीबीगदबनी है सीमसु यानारे लोइनना होजिकी लेरिबा लैंडमाइन तो लेरिबा बॉम्ब याम लेरिबा मियम से सैनिटाइज तोबा से कोई इन प्रिंसिपल यानारे गवर्नमेंट ऑफ मणिपुर साइट की राडेशियम सामगना रिक्स लॉबी नमसी ngasi यानबा पुरकपरी कोई असीबा चांस क्लेम तोना होजि पुरगा सकरबनी लाइरबसिंग पीबा हाउसिंग लोन पीगनी हाइना फोटो मसिंग खंगना नमख्रबसु थबक तो ऑनथोरक्तबदगी फोटो नंबर लाखवा मी उबदा साव यावनरे इम्फाल इसके ओयमपो ममालेकाइदगी संधाम अमुथोय अमदि महाके मनाव नुपा इबोम सासु मखोय सिंग मनुंगदा अमनी मयुम साबंग नमदबदगी फिजेट फिगाइना खाब युम अमदा पुंसी लेली लोकल एमएलए ना जिंगा बंडल अनि मतेंग पांगलबसु युम साबंग नमदबना पाखल ओइना खलग खांगनी लेंगाना पीबा लाइरबसिंगी युम साबगी स्कीम की काना बकनादा हाइरगा फंगदबना हाइबा खंगद्री हिरमसे रिपोर्ट अमा हौजिक अखोना लेरिबा मफम असि इम्फाल ईस्ट डिस्ट्रिक्ट के मनुंग चनबा खुंद्राकों केंद्र की उयुंगपो ममांग लेकाद लेबा संधाम अमुथोय अमदि संधाब इबोम जागी युमदनी युम असिदा मपाम चा हाबदि अमुथोयगिना मचा नुपीगा महाका इबोम चागिना माके लोइनाबी अमदि मचा नुपीगा लोइनाना युम सिंग असिदा लेरी मखोयना मतौ करमना युम सिंग असिदा नोमगी पुंसी लेलिबा मदि करी सुरगा चा थकली हाबिगी मतांगना ISTB दा फोंदरपदा आई सिंग खरा यानबा चरु खर पुनबा अरि लंगबै तबैसु याम चले अदो जिते अंगांग हे लेबिने चप्पि याद जुम ले आई की तारा फंगी पैसा थामा खाय मुक्ति चानी हौजिकी मतमदा सिगुम्बा युम असे कनागु मियो अमना लैयु हाबदा पुंग क्या लैबा ngamगदरबनो हाबिसि चाकथोकना हंगबा याय मपाम जागिदी कोनुंगुमनी MLA लोकल इरा डेवलपमेंट फंडगी सही अमदा लाइबा असिगमा फिबम सोलबा मियोय कुनगी युम साबिबा याय हाने असेंबली दा हाइखबा वाफम अदु पांथोकबा याय हाइबा खंगंगमनी अदु करिगी तौद्रिबनो हाइबा असिनी कोई ममांग साबिगेना खन फोटो नमगा थागतकिनो फाउगी प्रधान मेंबर ने अमांगजंग चेकिगा साबदो अदु साबी गरबा कमाय तौगे सादे आइदी खंगे आइना नाजु लोकचल ए ngako कोना ला मोय लाबा अमा सिदि थम्मे अमा अदु मोय ची नुं करिगे लौबा चलुम ए कोना कना तौजा मा लेई लेतिगा तौला अदु सागिदा अमुथोयगी मचा नुपी हौजौजि लैमिनरिबी इचन तोंबी मसागी सही 19 सुजरलकले अदबु लैरिबा युमगी फिबम असिदा माके अपोकपदा सेट अनबा फी अनि सुना लैयु हाइबा ngamjadabdagi aki amo haiba wakal adu kaigum amata changdana lairi ingida khoi inga ga tum khang imje aide yumana bam pa me de ana phibam ta da vai ta re so ba yum chabang ngam du man de ma gi de aina ko dum lam ning sa ge dum lam ha ba siang lai ta de da akhoi ma mi de dum sa ra ta ka aji tawbini ha sijin nan thokpani na hajar woji na ikai bam changa bo koi ming ga taw mo thagatna adha kat ka lau na mo na taw kan na MLA na mateng taw ko ai tar jinga bal ani ni isinaugi pire ngak pakhan gi darim tare housing loan pinari ba mayam je si phangning ba pok tabra comment tawge poi pokpadi dubu mateng pangbiro ko phaya do natai sahau dabagi koina jo haja bazu karak ba tare कोई जो लाइक याम हाइदना खोतना चेंथोक चेंजिन हानिंगा जो लेते हिंजब नि लौसिंग लेजदे मास्टर लो कोई सेमे वाकी खा तसबजना हिंजरिम ने कोई करिगी तौद्रिबना हाइबक वहंग असिग पाखुम कनाना पिबिगदरी असिगुम्बा खुदोंग चादबा असिदा पीदना कनादा पीदइनो लाइरबा इमुंग सिंग असिना लैंगा अमा लैरी मिहुत अमा लैरी हाइबगी चाकथोकपा पोलमगदरा हाइनसु हंगो याबो वहंग अमा ओइना थोलकली ISTB न्यूज की तमंगता जीवन कनसमको लोइना पगदम जरिबा निक्थगम साना जाव मितै उइमपक ममांग लेकाय
IMC की हंदक कैथेल फंबा इमा इबेल सिंदगी पफम पिगनी हाइबिगी मिंगदा पैसा लबगी वाथोक मरी लेना IMC की RO ओबा KSS ज्ञानेंद्र फाकिबगी मतंगदा opposition की काउंसिलर अमदी अटै काउंसिलर सिंगना मीटिंग अमा कौदना खननबा ngarang mayor da khangan khrabasu meeting कौदना लेरिबगी मरम करिगिनो हाइना वार्ड नंबर 9 की काउंसिलर Soram Sunil na phongdokre ngasi IMC ga opposition room da pamusing unaba amada mahana makhatana department ki staff ama phaba punba yaurbati department ki mari leinaba authority na pung ni funipan ge manungda suspend tawduna thamgodabani adubo housing phaba suspend tawbagi wafam leitri maramaduna wathok asida mari leinaba authorities ge khud yaurabra haibagi singnaba lei ima ibil sinagi lawkhiba paisa ge daipta RO na pugadoribra IMC ge staff ama odiba RO fakhraga mayorna meeting kaudana leiba haibusi laibak thibani hiramasida corruption ge mayokta isang thauna leidiba si minister na miyang sambiduna achumba asema puthona bohona biyu haiki makhoi authority khara di yaure haibagi pola makak akhoina thamjaninge ba masigi posine ba akhoina ngasi white paper oin puthok biyu haise aduna honorable chief minister na masumba thabak singsi hala mamang dasu anti corruption singsa sumba singse towo singse khoi charak pigani ana lakthok pigibse hena sida miyang jangjan biduna summa mara leiba singsibu dandi pibiu Mahut Department IMC khangandana thabak lobagi advertisement thoriba asi yaningti haina IMC gi deputy opposition leader gaidon kamaina phongdokre ngasi IMC gi opposition ka da pamusing unaba aduda mahana makatana IMC gi thabak loba haibasi municipality act rule gi matung ina IMC gi commissioner gi khuthang da house na pass toraga thabak logodabani housing kauriba thabak asidi IMC gi cooperator sing knowledge suyaw yaudana kauba thabak ni manamaduna department kauriba pung asi thabak ase pung kunga mari gi manungta withdraw tawgodabani karigumba tawdaba tholabadi nithau kaba numita IMC gi cooperators in a case file ama tawragani haiki aduna maram oidana masigi pose 24 hours ki manung sida mu department na withdraw tawgodabani tawdaba targadi ekoi cooperation gi mai ngak poina cooperator singna mande sida ekoi case fine torani mandi tawdingai da sarkar na mu department na lale haina withdraw tawgadabani haibase ekoi cooperator sing ngasi phamliba mepum khudimakta aikoi gi mo department mantri chief minister sida aikoi appeal mata tawjari Gangte tribe union tomorrow block ki lesing ani kugunthoi phawagi thaupuga da bamiyo sing khankhre lesing intalaga nipanda Gangte MIL subject government lawsin khrabagi tungda more block cheba college higher secondary amadi high school singda Gangte MIL subject introduce tawagi tharam amasu pangthoki block asige nauna thaupuna bakhalaba sing adudi Thankhan Kum Gangtebu President Mintang Gangtebu General Secretary oina khankre Joint SSA and Ramsar Teacher Association Manipurna Tanmadabi government na Pidrabanina Hayendigi Tabak Lepi Kongjang Sangsilagani Hari Manipur Press Club ta Pangthom Paugi Mifam Amata Association gi General Secretary KS Himatna government na SSA Amadi MSA gi Oza Singh Thausabidaba Oza Singh gi Phangmam Chokpa Hak Phangandaba Asigi Mayok Tabak Lepagi Kongjang Asi Sangsingadabani Haiki Lady Basakar China, Puninching Laga, Hamakaman Tokdana, go to school gi, my own Zizu, Tungia Papa, my own the Propia, Asir Pathaza Dutambiraga, Ahogi, Arimisio Musungi Sisi was asking na, Hoi Tungda, Hana Tinagi about Taragazu, Matungda the D, Handaki, Anoba Sidadi, Sunsoi Suidra, Ahogi was asking about Matamsana to Pitokiba, the school gi, what Tamuishina, Yingsin Birakina Habgi. अखोगी असिरबा थाजबमा लेंगाके थमजरी करिगुंबा हारिबा अखोइने थमजरीबा वफमसिंग असि ताबिरेक्तब तारकदी मरदु अखोगी मखल मखा क्यागी डेमोक्रेटिक एजुकेशन संजलकनी Zenims ki Teacher Association Afsara Committee amadi Nursing Talibadabi Assistant Minister Hek Halakpaga Khananabagi Thazaba Leire Madam Aduna Thabak Lepagi Kongjang Sanction Bidinaba Zenims ki Director Dr. T.S. Bimona Apil Tauri Pamus Singa Unabada Director Namakatana Nurse Teacher Association Talibadabi Singh Principal Secretary Health ki Thak Phauba Punna Khanaba Leire Chief Minister Imphal the Hek Tholokpaga Unanaba Sem Sare Phiba Masida Miyam gi Yengnaga Strike na Sigma Tobigenu Haiki Honaminasi mayamgi damakta hananabase ai higher authority da plea doni aduga doctor gi community gi group da gi su koi gi khangna sanaba MLA or mantri tawraga honorable CM da convince tawraga mayamgi awabase kokana maximum mayamgi phangmam thopa benefit phangnaba honaminasi haina ai appeal tawjai
Mamang sahigi December ke tang tara ganipan da lilong da leiba primary health center asigi anova block amasi minister N Birena Sangaduna primary health center asi sub district hospital ki thakta pukhatkani haikrabaso doctor amata leitabadagi ngasidagi PIC lilong matam kakna thingjin kre center asi singin tara taruki January ke tang tara gani thoi dagi 24/7 da mathau tawdun lakhibani hari center asida doctor manga lepham thokpa adu doctor anina transfer tawkhibadagi housing phaba mahut tharaktre doctor amana accident thokpadagi medical ground suti lawkre atopa amana PG training satkre hari atopa amana karamba ground primary health center asida thabak laktribano haiba khangba ngamdri primary health sub center asibo ngasidagi hauna all Manipur Muslim student organization amadi Hospital Development Committee Lilong PIC anina thingin kiba aduga mari lenana organization ge president Saha Nawas na ngasidagi tharaga numit mangani phabagi manungda mari leinaba department na Dr Singh Tharak Trabadi hena kanma khongjang sangsilagani haiki sumaina Dr Ambu thabidana atamna tawgi yawo tawgi thawongda adi hospital asi munthat ngai honaba thawongda tawbase organization amadi hospital development committee na amakanna kandem tawi government numit mangani gi manungda harba orpa Dr Singh thabiraktab taragadi wakhalon manaba CSO sing local club singalwana na akanba khong chansingan haina press media thongda tawjari Nambul Tural ki mafam kaya da retaining wall salbigi thabak asida miyam na yot ningthina hapte haiduna complaint tawnarakli ba asi kalisu singaningai leite mathau taba technical structures design ningthina sena matung retaining wall salbigi thabak asi chathabani haina water resources department ke flood control division 2 ki executive engineer Ranjan Salamna phongdorakle adi lebak ningkhai myam adum bujuna koina pile provide tawraga retaining wall koina propose tawe tawe retaining wall ji 4 meter gi height ni CC retaining wall provide tawi RR retaining wall provide tawi tawriba wall jina sagi khoi ban level na road level do adu yong nga ko ngami myam na khoi yo yaw yaw dawi ka chingai su leite mai safety factor se lo ko lon calculation su loi leiri provide tawi structure gi lonam safe o hena ko ensure taw jari myam da myam chingna bi ganu pakat bi ganu darka du matung na design du matung na mai economy du matung na khoi na yo yaw ba yaw da khoi na mai na hapchabani ngana nungtil pung mari makhairom taba matamna nongada awang lekai digi khumwong mayum sawbabo yangang popuida leiba Assam Rifles kambu amana salawdigi faraga lalobani haijin bagi mayukta nongada awang lekai santi kaithel da miya no wakam phamcha chakre nongada awang lekai mera paibilu mesinuna sadaki wa khongjang ajuda loop ke secretary ke is khomdon bina imphal da saluraga passenger gari da halakpagi lambi da faraga laloba loop amaga mari leinai haihen naba khonabada mai paktabadagi sawba thadorokibani sawba khak natana nongada gi atopa khunja singge ming pallaga kiyenbagi thabak khudak talyapiyo hari khoina phaningba tongningba leiraga su nongada da laiba khungang galap khunda piraga pau piraga moina puro haibado akhoi puruga chachagani amona tawbiganu athuba matamda makhoina kari mayam da sawu pharibano kanana CID tawbano kanana report pibano haibado athuba matamda thokpitradi akhoi sidagi hena khongjang changjhan gena haibaje akhoi sigi maira paibi akhoi mayam khun club pi akhoi ge achumba arepa phirni Haukiba sahi lising interaga nipan gi mas ani amasung ahumgi luanaba ahingda nagamapal phawgai sangbam lekai da leiba thoksom toni suspension of operation leiba khulai paiba kharan lomoina kaptuna halambagi lupa lakh manga gi ex gracia ge senpam handak numin nini gi mamang da laikhidraba mapa gi account ta hablakpana lauthokna ba khona bada khudong sada ba mayuk nare haina thamai binate club ke vice president Pratap Lesang themna phongdokle Manipur Press Club ta pangtoba pawgi mifam amada ex gracia gi government na piba senpam asi DC gi khuthang da pidabadi khudong sagani hiram masida miyang sangbinaba malilena ba singiponing singsili koi chen chungbiba mayam da koina Manipur mayam da khanganingdana koina masigi press mit asi tawjabani loinana ba Manipur government na DC gi khuthangni khangde athuba da pibiragadi koi gi club na tanaba imu manung na tanabu oitaragadi sigi process di yamna koi gi mong marin tadaba ama oire maramduna masigi sima koi DC khuthangda athuba matamda sarada nang na piraga makoi gi process tu tungda ko na tahobune hena phagani na khali masim tang laingak na puning singsinbi Parliament ki budget session da lami single lupali sing taruk sai khudingi subsidy pidagani haina bill pass to kiba asigi damak Bharatiya Kisan Sangha Manipur na apen ma phongdorakle
Master Olama Worksa Singing Singing Taraga Nipangi February, Degi Singing Taraga Mapan January Fabugi Tala Pitok Pinaba Mayanaba Singda, Haizabada Tabi the Badegi, Waka Kongjang Papa Sataraba Pabda, Pitok Taba Hibasi, employees singing Pitoktan and Lady Batolo, Piroidra Hibigi Sapsava Kudamni, Tawanga Sigi Mayukta, All Manipur Irrigation and Flood Control Department, employees and a worker organization, Laglubing Tokaba Nimitegi, Waka Kongjang Sangsilagani Haidi. Loyalam Irabot Memorial Association Amadi Medical Officer Imphal West Napuna Sinuna Maklang High School da Nomagi over free medical came ama Loyalam Irabot Memorial Association Getare Subama Pokumon Tarunga Mari Denana Pangtokre Ida Langchuk Singsu Lemna Piki Hauzi Makatan Ngasigi Sanabagi Paulo Bisi Ngasigi Sanabagi Pauta, Nehru Yuba Kendra Bisnupuna sponsor Toguna PSDO Itai Kuno Amadi Itai Modern Civilization Club Anina Sinduna, Kumbi Kerigi Manung Sanda Itai Kuno da Soccer Training Center Silongi Football Players Singa, PSDO Itai Kunogi, Grassroots Football Center Getsahitara Mangagi, Makagi Sanaru Sing Oba Mes Samangarang Pangtokre, Thoram Aduda District Coordinator Nehru Yuba Kendra Bisnupurgi Salam Dhana Singh, PSDO Itai Kunogi Se Functionary, Karam Somokanta Yauna Muyakana Saruk Yake, Saitara Manga Makagi Kangluta, Silong FC Amadi YBA Kang Soibi Mapal, Anina Sanakiba Mesta Goal Amata Sanabang Amkide, Saitara Mari Makagi Mesta Itai Kunona, Silong FC Bo Amasno the Mighty Pikre, Amadomda, Saitara Humde Makagi Mesta, Silong FC Na, INCC Itai Kunobo, Ani Sinoda Mighty Pikre. Zeriba Masatariba Kunginipan Suba Kesi Malik Memorial Football Tournament Making Asi, Sanakiba Mesta New Club Usatolna, Nongrai Zang Football Club, Kalinagarbo Goal, Taruk Sinoda Toykre. Manipur Equestrian Association Sinunata Taruk Suba, Director General Assam Rifles Cup Amasung Tala Suba, Junior State Equestrian Championship February Taraga Matoidegi, Tala Taruk Fabu Infalgi Polo Ground, the Pantolagani, Saruk Yaningba, Rider Amasung Team Singna February Mapan Fabugi Manung the entry form Pisilak Navakangalakli. July Taraga Mapandiki Hagotriba Pro Kabati, the Saruk Yanam Gidamata Guwahati Nehru Stadium trial come selection Nama Pangtokodori, trial Asida Tripura, Assam Amadi Manipuri, Sanore Tala Degi, Tatana Kangani, Saitara Nipani Kungini Pabugi Manung, the Labor Sanore Sing Saruk Yaba Yagani Haidi. Ground Lalambung the Chatariba Ahan by LTYDO stat level for a site under 13 Kazige, Nasi Sanakib Ahan semi final the ALLFC B Uripogna LYLA. Laimarambo goal Anisno da Toykre, Anisaba semi final the LKYDA, Lifam Kunona NYK Tangmaibumu goal Amasino da Toydina final Sankre. Hauzik, Makataba Tongan Thomas Hanabagi Pau Amoning Tozum Boyadige, Pangbigani. Humpumato Ishuba Sarsura Sansing KCSI CBE Memorial Invitation Football Tournament ki ngasi sana ki ba match singda KPFC Bisnupura Madi Nisha Tangmaiban Mai Pakre. All Manipur Football Association gi miyang makhada mamang thagi tang kunipal dagi Manipur gi marsak nar batim kuntra mathoina saru yaduna Khomolampak Artificial Turf Ground da sathariba sahi sigi humpumato Ishuba Sarsura Sansing KCSI CBE Memorial Invitation Football Tournament ki ngasi sana ki ba ahanba match na Bisnupur District ki KPFC na Imphal West ki Dam Rock Semaibu penalty da goal mari ahum da maiti pi kibani match asida team animangna apiba matam da goal amata sanabangam dabadagi kicks from penalty mangna decide tawada Bisnupur gi KPFC na Imphal West ki Dam Rock Semaibu maiti pi kibani match asida mai pakiba KPFC Bisnupur gi kicks from penalty magta sankiba goal singado MD Imran Khan S Sabi Khulakpam Arif Amadi S Premsana Sanki match asida mai tikiba Imphal West ki Dam Rock Semai gi kicks from penalty magta sankiba goal singaduna M Priyananda Maitei Sunjan Thang Ragui Amadi Thang Jolen Khongsaina Sanki match asida KPFC Bisnupur gi Sanaroi O Abung Amadi Dam Rock Semai gi Ais Ramananda da match conduct tokiba referee yellow card urki Tournament asigi anisuba match ki sanakibada Imphal West ki Nisha Thangmaibanna Kaksing gi YDO Sorabu goal taruk sinoda maitibu pikre match asida mai pakiba Nisha Thangmaiban gi goal singadu E Dayanandana match ki humputra taruk suba madi marifu humdoi suba minita goal ani sanki
अतोप गोल मरी अधुना ए हेरोजित लमजिंग मुटुम एस जोनी को ममदी टी आइस थांगंबना मैच की मरिफु सुबा मरिफु मापल सुबा हुमफु माथोई सुबा मदी निपाल सुबा मिनिट सनखिबने मैच असिदा निसा थांगबन की सानरोय टी आइस जेम्स अमदी आइस तेल हैबदा मैच कंडक्ट तौखिबा रेफरीना येलो कार्ड उठकी सथरिबा टूर्नामेंट असिगे हयेंग अयुक पुंग 13 मखाई ताबदा अहानबा मैच ओइना इम्फाल ईस्ट की उपा क्यांगवई अमदी यूके बीएसवर सनपुरगा सानगनी अनिसुबा मैच नुंथिल पुंग अमा मखाई ताबदा एफसी के सदर हिल्स अमदी इम्फाल वेस्ट की बीएमएससी ताबुंगखोका सानगनी अनिसुबा हाइबोक T20 क्रिकेट टूर्नामेंट की ngasi sankiba मैच सिंगा YWC लंगथबाल अमदी सेम खागेमपली माइपाखरे लंगथबाल स्पोर्टिंग क्लब लंगथबाल मंत्री खोंग मखा लेकाइना सिंदुना ममांग थागी तांग कुंदगी टीम कुन्न ग्रुप मरी थोंगना खाइदोक्तुना लंगथबाल पब्लिक ग्राउंड लंगथबाल मंत्री खोंग मखा लेकाइदा सथरिबा अनिसुबा हाइबोक T20 क्रिकेट टूर्नामेंट की ngasi sankiba अहानबा मैच ता YWC लंगथबाल ना RRCC सुरसानपुर बु विकेट तरेता माइटिबा पीखी मैच असिदा RRCC सुरसानपुर न टॉस ngамदुना अहानबा बैटिंग तोखिबदा अपिबो ओवर कुंदा विकेट मापल तुरगा रन हुंपुत्रा निपान खक लौखी मसीगी पाखुमदा अनिसुबा बैटिंग तौखिबा YWC लंगथबालना ओवर मापल ग बॉल मरीदा विकेट अहुम खक तुरगा अपिबा टारगेट अदु यौदुना मैच असी माइ पाखिबनी मैच असिदा YWC लंगथबाल गी सनरोय बिक्रमजितना विकेट अमा अमदी रन 53 लौदुना मैन ऑफ द मैच ताखरे टूर्नामेंट असिगी अनिसुबा मैच की सानखिबदा सेम खागेमपलीना KIYC केजरी इदिन मपालबु रन सनी कुमाथोइदा माइटिबा पीखी मैच असिदा सेम खागेमपलीना टॉस ngамदुना अहानबा बैटिंग तौखिबदा अपिबा ओवर कुंदा विकेट अमखक तुरगा रन सनी मरिफु मरी लौखी मसीगी पाखुमदा अनिसुबा बैटिंग तौखिबा KIYC केजरी इदिन मपालना अपिबा ओवर कुलदा विकेट निपाल तुरगा रन हुमफुमदोय खक लौदुना मैच असि माइथिखिबनी मैच असिदा सेम खागेमपल्ली की सानरोय सुल्तान रन चामग यांखै लौदुना मैन ऑफ द मैच ताखरे हयेंग ग्राउंड असिदा अहानबा मैच ओइना रेज नगमपाल अमदी अलामेन लिलोंगा सानगनी अनिसुबा मैच ता साइक्लोन थांगमैबन अमदी क्राउ खमना बाजारगा सानगनी अनिसुबा SS मनी शर्मा मेमोरियल थर्ड डिवीजन फुटबॉल लीग की ngasi सानकिबा मैच सिंगदा SFC तेरा अमदी NISC लाइरिंजम माइ पाखरे इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन सिंधुना ममांग थागी तांग कुलहुमदोइदगी टीम 12 ग्रुप अनि थोंगना खाइदोक्तुना पाम्याल ग्राउंड पासवाइदा सथरिबा अनिसुबा SS मनी शर्मा मेमोरियल थर्ड डिवीजन फुटबॉल लीग की ngasi सानकिबा अहानबा मैच ता SFC तेराना MSC मालोम्बु गोल अमा सिनोदा माइटिबा पीखी मैच असिदा माइ पाखिबा SFC तेरा खुराइजम नेरकी गोल अदु TI सिंगलेम्बना मैच की हुमफुनिपाल सुबा मिनिट सनखी अनिसुबा मैच की सानकिबदा NISC लाइरेन जमना NSU अवांग पोसंगबम खुलेन गोल मंगा अनिदा माइटिबा पीखरे NISC लाइरेन जमगी माइ पाखिबगी गोल सिंगदु एल डेनियल ना मैच की 12 सुबा यांखै सुबा मदी यांखै मंगा सुबा मिनिट गोल अहुम सनखी अतोप गोल अदुना T नेपोलियन अमदी P रॉबिन्सन ना मैच की 39 सुबा मदी मैच की 95 सुबा मिनिट सनखिबनी मैच असिदा माइथिखिबा NSU अवांग पोसंगम खुलेंगी गोल अनि अदु S जीवन अमदी पामेल ना मैच की 53 सुबा मदी हुमफुनिपाल सुबा मिनिट सनखिबनी सथरिबा लीग असिगी हयेंग नुंथिल पुंग 12 मिनिट 35 चटपदा अहानबा मैच ओइना CYLC पिसुम सिंगा मथक अमदी FC इम्फाल मयाई कोइबिगा सानगनी अनिसुबा मैच नुंथिल पुंग 2 मिनिट 35 चटपदा IFA लम्फेन अमदी KYC नॉर्थ खुरकुलगा सानगनी डिस्ट्रिक्ट स्पोर्ट्स एसोसिएशन बिष्णुपुर सिंधुना बिष्णुपुर मिनी स्टेडियम दा ममांग सही की डिसेंबर तांग 15 दगी टीम 15 ग्रुप अनि थोंगना खाइदोक्तुना सथरिबा मंगा सुबा आइसपिसक मेमोरियल फर्स्ट डिवीजन फुटबॉल लीग की ngasi सानकिबा अहानबा मैच ता UKCCL ओइनामना NCYWO नुंगसाई सिरुबु गोल अनि अमदा माइथिबा पीखी अनिसुबा मैच की सानकिबदा KRFC सगांगना क्रिसा बिष्णुपुर बु गोल अहुम अमदा माइथिबा पीखरे सिंगमी तमी यूनिटी एंड डेवलपमेंट कमिटी कैराव केंद्रना सिंधुना ममांग थागी तांग कुनमा पलदगी टीम कुना ग्रुप 3 थोंगना खाइदोक्तुना लेम्बकुल प्लेग्राउंड सथरिबा मंगा सुबा सिंगमी तमी यूनिटी फुटबॉल टूर्नामेंट की ngasi सानकिबा अहानबा मैच ता कैराव FC ना STUDC कैराव केंद्र बु गोल निपाल अनिदा अनिसुबा मैच की सानकिबदा AYCC अराप्ती ना WNYC वांखेम बु गोल मरी अमदा माइथिबा पीखी अहुम सुबा मैच की सानकिबदा SDA अराप्ती अमदी KKFC कर्पूर सुंगबा गोल अमत सनदना ड्रॉ सटखरे
KC Sarma Trust Amadi SSC Sektana Sinduna Mamang Thagi Tang Kuntradagi Tim Nipan Grubani Tongna Kaidutuna SSC Sekta Ground Satariba Ahanba KC Sarma Memorial Veteran Football Tournament Ki Ngasi Sankiba Ahanba Mersa Basai Tangmaibana ATBFA Tangmaiban Bugol Manga Sinoda Maitibu Piki Anishuba Merski Sanakibada FC Impal Mayai Kuibina IEBFA Salan Tong Bugol Ama Sinoda Maitibu Pikre Amaromda organizing committee na thadrokpa serol lamagi matungina sathariba tournament asigi makha taba matching matam kaktana yaithokre Azi makha ta ngasi oikiba inga sagi pau amuk lobisi Environment Directorate ki phangkiba ngasi oikiba ainga sa amadi nungjuki pauda khwaidigi sakiba Celsius degree 19.3 Kwaidigi ingba Celsius degree 3.2 mari Nuksite yawising manilgi sang maximum da sada Manipur 13.3 mani minimum da sada 13.3 mari mapalwaiki ngasi nong sukite ISTV News ngasigi editor Soista CAB gi issue da Manipur ge Chief Minister na thauna leitabagi mong utli haina opposition amaral siba amaromda issue asi kifam thokte awang nongpok punna thengnami nagadabani haiba Chief Minister gi wafam kan tangnari aduna yam ka hene koi pampa su pakat tumsi randi state generally pullap notice ki wena thena duni koi Manipur khate gi nate yam ka hena soiba samne ni koi public ki interest ta thok togani public interest ku wang koi thok to roi aduna BJP government de koi khata wera mani BJP adagi sarkar na BJP government na lobu ka na madu koi semjok piu Manipur soi habiu ga na hairu ni se koi khata wera mani Antona Fang the we Sajat Wena, Sakara, Siki Philips, and Lowe, Manipuri Praja Punamon. We, Siri Viren, Ayak Assembly the Tam and Tenagre, Aina Munakange, Yam the King Law, Mini Adubo, Maji BGP, I'll give the give Lu the Sang of a Lil Voltona, Taurishi, Equi, Carigino, Equi Madui Madam Nate, Sarkar, Siki Tauna, who Utfatai, Nitina Lingen, Fudoktona, Tangnabatai, Madui Tauna, do Labatai. How's it chila maru eba pau amukahna Manipur People's Against Citizenship Amendment Bill na India government ke national symbol sing ikai kumanda bagi khongjam sangsinba horgani lauthokre Hanagi Chief Minister Okram Ibomina Lusinguna CAB Rajya Sabha da pass tawhandanaba opposition Lusingba Gulam Nabi Azad ke unakre amasung World Wetland Day Manipur su paksana pangthokre Ngasigi di ISTV na pizza ba Manipuri pau matang asda loizare miyeng tabi ba mayam punama kusu amukah na kurumzare